Sangai Festival taruk ni Chanba Numitta ticket Samga kunmanga khakakhi UP dagi lakpa stall amadagi lupa sahum KHAKTAMAK YONHOUKHI boycott amasung yaningda fongdokpa kayana langoi jalabasu nampuda pangthokliba Manipur Sangai Festival gi ngarang taruk ni Chanba Numitta main venue ama oiba hapta kangjebungda mitin bagi sangdi thamoi sokningai adumak oiramkhi ngarang nungthil pung 4:30 rom tarakpada main venue asida hangliba stall singna pangthokliba thoram sing yauna Vegasandra Open Air Theatre Board ki cultural performance singi pibam yengbada ngarangdagi hongdana main venue da mi itak taklamba thengnarakhi hapta kangjebung manungda hangba lengaki Trade Commerce and Industry Loisangi stall da hanglubada leiramba official singna hai festival asida Sikkim, Delhi, Jammu and Kashmir, Uttar Pradesh, Rajasthan, Mumbai, amasung West Bengal yauna atai state singi MIYOI singna punna commercial store nimpumapan hanggadabani adubu loinamak lakpadi oidre mapangi MIYOI singna hanglagadaba stall sing ahangba oina leire aduga khara lakliba asisu posittabagi awaba mayoknari hairaki Uttar Pradesh ki kolig yonba stall amada pochai kyam yolabage hangubada ngasigi oina lupa sahum KHAKTAMAK sitle harjna pot yamna sittabagi nungaitaba fongdorakhi adubu ngarang dikhara sitpra hanglubada amhani pot sitpa ngamdre mi irak laktre hairakhi Rajasthan ke stall amada hanglubada su miyamna laktre lupa lising amagi pot fawba yonba ngamdre hairakhi adu atopa stall singnadi ahanba hawdokpa numitta khara yonkhiba aduna tana ngasi tarukni chalakpa fawbada puna lupa lising ahum yawna yonba ngamdre hairakhi stall singna phongdona rakpa wafamdagi ticket counter da hangbada ngasi numidang pung 3:40 fawbada sunatagi ticket 125 KHAKTAMAK kakhi adubu invitation card pairaga imung manung puna lakpasu yawi hairakhi adum oinamak kusilaklaga mi yamna tilakani khanaramba adugi onataina bada fibamda amuk adumak lehauri hairi Leibak pokpagi numidangda soiduna kapthokrakpa singan Biren gi maruna panbadagi sokna laikatnakiba ahal luptagi asem tomdomba chahi 18 kanba ngamdana laikhidre hairi Yungang purakpa truck lambida miyamna thatlaga thugairubada pulisna tear gas kapkhre jiribam phawna lakpa truck ama ngarang numidang atengbada miyamna khumpong bazarda miyamna namduna khamhallaga check tawrubada yungang thanna yawba truck oirambadagi matam khara fajinduna thamlure pulisna truck adu makoina faraga purakpani hairaba fawbada miyam aduna thadu u haiba yakide Yungang sing adu mafamduda thugaiduna manghangadabani haiduna mathang lautharaga thugaiba haurakhi pulisna khambada yaraktabadagi tear gas sel camera kaptuna miyam adu tankhairaba tungda polam sing adu kanba ngamhauki pulisna thadorakpa chol amagi matung inna Yungang sing adu Kangpokpi district ke manung chanba kaithen manbe police station da combined forces check tawrubada phagat panghangkhibani excise department ki MIYOI da sinaraba tungda logi oiba thabak lokhatnaba infalda purakhibani tanja adu da lambida nupi mayam amana gari khamlaga using adu thugaina bahonarakhibani hairi Yungang sing adu truck NS01 NC 2547 da purakpani gari adugi driver gi mamingna Farjan Ali chei kuntrek kawi mahak Assam gi Barpeta gini magic moment case 18 old monk case kunipan yauna lupa lak 18 ga lising kuntrani thoi rongi yungang phare Kangpokpi district ki forest area da lam eka chatret ke maya da popi pambi sing thari en Biren State asigi umangi jaga singda paksana popi pambi thariba sing security force na angamba sakti sijinaduna leptana makhan takhan bagi thawong kaya chatharabasu Kangpokpi district ki forest area da lam eka chatret ke maya da paksana popi pambi sing thare haiba handakta nauna chathakiba arrange survey amada ningthina khangba ngamle maram maduna paksana thariba popi pambi sing asi paksana manghan bagi damakta masigi mayokta akanba khongthang sing paikhatpa mathau tare haina Former Chief Minister N. Biren mahakki ex thagalakiba warol amada hairi makatana hairibana paksana popi pambi thabagi thabak chatharakpa asina umangi saruk sing chauna mahantakan batanatana state asigi cultural heritage ta chauna akiba ama piri lamdam asigi pak chawba umangi saruk kaya ama popi pambi tharakpa asina manghantakhankhre hojik lairiba PR government asina Army Assam Rifles CRPF BSF NCB Manipur Police amasung atopa agency kaya ka khusamnatuna tongan-tongan ba mafamsingda lairiba
popi thariba mafam kaya nungti numit khudinggi leptuna manghanbagi thawngsing chathariba asigi su thagatpa phongdorakle adumoina ma popi thabagi problem asi lepton hengalakle ain kaina popi thariba singi matang ta chathakiba aerial survey gi footage ama share tawraduna former chief minister asina makhatana phongdokhibada hairiba survey asi haukiba November 13 da pangthokibani hairiba aerial survey adu da Kangpokpi district ke Saparmaina police station ge manung chanba Makhal Hill range ki area da Lameka Chatrak ki area da paksana popi pambi tharam kiba adu theina kibani popi thariba jaga sing asi indigenous community singna senglaba mafam amani haina launariba Mount Kaubru ki manak nakna amasung Kanglatombi Kangpokpi reserve forest ki area singdani popi pambi thabana paksana umangi area sing makhan tanghalakpa amasung cultural da akiba kaya pirakliba asi thingduna Manipur gi ecological amasung cultural integrity asi mapung fana ngaknabagi damakta paksana popi pambi thariba sing asi manghan takhan nabagi damakta leptana akanba thabak kaya pakhatpa mathau tai hairi JAC na jangsilakpa khongjang khuding mapung fana sawatkani SIC Taubal Okram Wang Matabada Leiba Francier Half Secondary School gi nupi masa MAHEIROI anina school dagi halakpagi lambida Sangai Festival gi duty chalubak Kaksing Police Personnel sing tonglakpa bus amana thomduna MAHEIROI ama siraga amana sokhan khebagi matangda police na MIYOI bagi minungsi amata utkidabagi thawong adubo Singa Ideal Club SIC na akanwa moong da yaning da phongdorakle club asin thadorakpa cherola mana hai MAHEIROI ama siraga amana soktuna leiraba fawpada police personnel sing aduna SOKPA amasung laikhidraba nupi masa aduda minungsi uttuna kannaba honabagi mahutta nanthokpa yananaba asiba masa adubu uwa chingthokpagumna gari makhadagi chingthokpa loirana SOKPA adubu hanna yenglamdana sen khiba thawdog aduda achauba thawdang lawribi police personnel aduga mafam aduda duty tawduna leiramba police personnel singki mathakta matik chaba action lakhakadabani thawdog asiga mari lenana semkiba JAC na jangsilakpa khongjang kudimakta youth progressive club Singa Mathak Model Club amadi Singa Ideal Club na mapung phana sawatkani Laikhidrabi amadi Soklabi MAHEIROI gi imung manung yawabada saruk yarakli Lisingani kuntra fawada awang nongpokta leiriba ziu lising mga gachanipan Israelda punaba thawrang ayaba PUKHRE India gi awang nongpok lamdamda leihawriba ziu lising mga gachanipan komja lisingani kuntra fawbagi manungda Israelda punabagi thawrang Israel gi lengakna ayaba PUKHRE Jewish Agency for Israel na phongdokhibagi matungina Binay Manase haina khangnaba phurup asi awang nongpok India dagi Israel da punabagi thawrang ama November 2 da Israeli government na ayaba pire mamangda hana ayaba pikraba jiu lising amga chani yauna punna MIYOI lising mga chani pan kumja lising ani kuntra fawbagi manungda Israel da punabagi warep ama lengakna lokhiba si singthaningai oi haina Jewish Agency for Israel na phongdokhi Agency asina maroiba thodang lauraga Israel gi Chief Rabbinate Conversion Authority amadi Population and Immigration Authority ga khusamnaduna Jew sing hondoknaba thawrang lokhotkadauri ningthina masak khangdokpagi thabak paikhatlaba matungda MIYOI sing adu tongan ba flash singda hondoknaba thawrang tauri thawrang asi lokhotpada chawrakna $1 million kuntaret lom changani haina panari Immigration and Integration Minister Ofir Shofar na hiramasigi matangda pukhatkhiba proposal ama Israel gi cabinet na ayaba pikibani thawrang asiga mari lenena rebiski mihut kangbu ama India da lakadauri Patna manakta MAYUM MAPANDA MIYOI ama KAPTUNA HATKHRE mihatpa ani adusu khunjasingna fuwada sikre Patna imnakta leiba khungang amada mahakki mayumgi mapanda phamtuna leiba ahal amabu MIYOI anina nongmaina KAPTUNA HATKHRE mihatpa ani adusu sauraba khunja singna omchilduna fubada sikre ningthokabagi numidangda thokiba thodok ase Bihar da Chief Minister Nitish Kumar na good governance ki wasaktuna amuk hana lengak paikibagi supnagi numit khrani gi manungda tholakhibani Gopalpur Police Station ki makhada leiba Doman check khulda thodok adu pung mariga minute 30 dagina numidang warangi pung mga gi marakta thokibani haina Patna SP Baichai Kumar na haiki Asarfi Rai chahi marifogi khunda leiba yumda bike amada nupa ani thunglaki amasung mangonda nongmai kapsinke madugi matung mafam adugi MIYOI ani adu senkhre adumoina makhoina lapna sen khidringai sauraba khunja singna makhoi butana ke amasung thatke
amasung mayam changduna attacker ani adu furaga hatki makhoi mafam adumakta siki haina police officer aduna haike soklaba ahal Asarfi Rai Patna Medical College and Hospital da PUKHRE amasung mafam aduda mahak siki evidence khomjinaba crime mafam aduda forensic science laboratory team thakre team aduna ahanba crime mafam aduda cartridge sing recover tawkre ani suba crime mafam dagi su aikoina sek nung amasung sai sing recover tawre anakpa mafam sing dagi police na CCTV footage su yengsili haina SP Kumana haki mihad adu lamgi khanaba amadagi ra hangbada officer aduna thizili amasung adugumba adu haiba matam nganmali haike attacker sing adu hauzik fawba masakhang bangamdre aikoina asiba haksang ahumdu loinamak recover tawre amasung makoi adu postmortem ki damakta thakre haina officer aduna phongdoki RPF yele gamari leina de November 22 Chanba Numitta Manipur Police ke WhatsApp group ta phonglakhiba Kaksing Police Gate checkpoint tagi security force na khulai ga kona na fare hariba yumnam tombi sahi yankhai taruk leipam lamjang me lekai Kaksing district hariba MIYOI ase Revolutionary People's Front RPF amadi masigilanmi sanglo PLA ka karigumba hiram amatada mari lena de haina loop asigi Assistant Secretary Publicity Bankim na thadurakpa cherol amana hairi accident da SOKPA MAHEIROI LAIYENGNABA PUKHRE Thaubal Fair Service Station ge gate mamangda police ki bus na thombada MAHEIROI nupi masa ama laikhidraka sokuna laikat nakhiba Nasimabu makhatana layengnabagi damakta ngarang Guwahati gi layengsang amada PUKHRE hairi Passport sakhang bidabagi matangda India na China da sengdorakadabani haikre Arunachal Pradesh ki Pema Thongdok Kobi nupi amagi Indian passport pu China gi Shanghai airport ta official sing na sakang bidabada natana nupi asibu lagna biki haiba wahaudagi tholakliba charangnaba asi asum chakturaktuna ngarang India gi Ministry of External Affairs ke spokesperson Randir Jaiswal na phongdokhibada China gi maikaida passport ki wathok asi yumpham yaudabani haiduna kopsina bahonaduna loirakliba fibam asi namthaba yaroi atubu matamda China gi authorities singna India gi passport sakhangde amasung Arunachal Pradesh asi mamangai da China gi saruk ama oirambana hauzik mafam asi lebak ani gi marakta sayetnaba lairingai sida mafam asi gi passport chanaba yaroi hairakhiba du sengdorakadabani haiki Cycle Maikayawna Kangpokpi District ke Manung Channa Frontline ta leiba makhoi gi volunteer sing elat ta lainaba Kuki in P Cycle gamkaina khangan khibani haiba cherol ama social media da paksana sandorakre hiramasi ga mari lainabani haiba Kuki in P Cycle gamkai gi General Secretary Thangsai Tauthangna ngarang khuyek pi thadora khiba cherol adu ngarang social media da sandorakhibani hairi